मोरेगी तोंगान तोंगानबा मफम अनिदा बॉम अमदी लोकल हैंडमेड ग्रेनेड लेरंबा सिक्योरिटी पर्सनल सिंगना थेंगनख्रे अमदी मणिपुरी की हिस्ट्री दा लेरंदबा एंग्लो कुकी वार सैनिटरी सारिबसी परमिशन लौरगा सारिब्रा हाइना महेश्वरना आरटीआई अमा थाख्रे खुरुमजरी ममी टीवी की मणिपुरी मी पाव मियंग ताबिरिबा क्वाई पुनमकपु बिक्रमना तराम नौचरी पाव संदोंना बिजरी चीफ मिनिस्टर एन वीरेन वैल्यू चेन मार्केटिंग ऑफ क्वालिटी लोकल हॉर्टिकल्चर प्रोडक्ट स्कीम की मखादा मैनी फ्रेश प्रोसेस फूड प्रोडक्ट सीएम सेक्रेटरीट की दरबार हॉल ngasi लॉन्च तौख्रे चीफ मिनिस्टर एन वीरेन की ऑफिशियल फेसबुक अकाउंट थागलकपा पोस्ट अमदा स्टेट गवर्नमेंट असगी मखादा इरमदम असगी लेजरिबा रिसोर्स सिंगदगी साजबा पोलो पोथोक सिंग पुथोक्तुना मपालम की लेबाक सिंगदा एक्सपोर्ट तौदुना यौहनबगा लोइनना स्टेट असगी सेमिटलोन दसु अचौबा मतेंग अमा ओइगनी हाइना फोंदोखी मणिपुर पुलिस कंट्रोल रूम दगी थादोरकपा सेरोल अमदा हौखिबा पुंग कुनमरी असिदा मफम खरदा नोंमै कापगी थौदोक लमदम असिदा थोक्की हाइरी सेक्यूरिटी फोर्स ना सिंग अमसुंग तमदा थीबा हुंबगी थबक सथक्रे हाइरी मणिपुर पुलिस ना मोरे पुलिस स्टेशन ना कोनबा मार्डियर पार्क तगी हेरोइन ग्राम सामगा हुंफुगा निथोय दशमिक निपान पुन सोप केस तरागा मरिका कोनना मियोय अनि फाखरे हाइरी फारबा मियोय अनि अदु डी लिलोंग उसोक पोपीदगी एमडी ओली की मसानुपा एमडी आजाद खान मसागे सही कुनगमरी अमसुंग याइरिपोक तुलिहल अवांग लेकाइदगी लेकिद्रबा के एच राजो की मसानुपा कुलाकपम यूनुस खान मसागे सही कुनगमंगा कवी हाइरी मोरे पुलिस ना केस अमा रजिस्टर तौक्रे हाइरी नेशनल हाईवे अनीदा लमदम मसिगी तंगाई फदबा नोमदा संगदबा यादबा पोलम पुबा गाड़ी सनीगा हुंफु तरागा मंगा हाइरिबा लंबी असिदा अपनबा यावदुना पुसलकी मखाताना पोचै पुसलकनबा खुदोंग थिनिंगाई ओइबा मफम कयादसु सिक्योरिटी फोर्स ना अकनबा सेक्शन थौरांग लौखतकी मणिपुर की डिस्ट्रिक्ट पुनमक्ता पामदबा थौदोक थोक्तनबगीदमक पुन्ना चेक पॉइंट सामगा निफु माथोइदा असत ओक सिंग चेक तौबदा सिंगनबा सिंग अमसुंग तमदा पुन्ना मिओइ सनीगा कुनगा मंगा फागतुना वाहोंगपांग सथकी हाइरी मियामदा सेमजिन साजिनबा वीडियो अमदी अरानबा पावदा थाजबिगनु अमसुंग अचुंबा असेंगबा ई पाव खंबिनिंगलबसु मोबाइल नंबर 9233522822 दा कॉल तौबिरक्तुना खंबिरबा यागनी लोइनना लाकिबा खुसु कुलाई सिंगसु अथुबा मतमदा मनाक नकबा पुलिस स्टेशन नत्रगा लेंगा के सिक्योरिटी सिंगदा सिनबियो हाइनसु मणिपुर पुलिस कंट्रोल रूम ना थादोरकपा सेरोलमना हाइरी मोरेगी तोंगान तोंगान मफम अनीदा बॉम अमदी लोकल मेड हैंड ग्रेनेड लेरंबा सिक्योरिटी पर्सनल सिंगना थेंगनख्रे हौखिबा नोमाइजिंग नुमिता मणिपुर पुलिस ना पेट्रोलिंग सतपदा स्टेट बैंक ऑफ इंडिया मोरे ब्रांच मनाक्ता बॉम अमल लेरंबा थेंगनकी हाइरी हाइरिबा बॉम अदु असम राइफल बॉम स्क्वाड ना असोय अंगाम यावदना पोखाई हनख्रे बॉम अदु कुकी खुलाई पाइबा सिंगना रॉकेट पोपेल ग्रेनेड आरपीजी सिजनदुना काबलकबदा पोखाई हौदबा बॉम ओइगनी हाइना थाजनरी तोंगानबा थौदोक अमदा इंडियन आर्मी ना पी लाइजांग विलेज दा पेट्रोलिंग सतपदा सिंगननिंगाई ओइबा खाव अमा थेंगनदुना येंगबदा लोकल मेड हैंड ग्रेनेड मंगा यावरंबा थेंगनबगा लोइनना सिक्योरिटी पर्सनल सिंगना लौखतख्रे हाइरी मणिपुर की हिस्ट्री दा लैरमदबा एंग्लो कुकी वार सैनिटरी सारिबसिगी परमिशन लौरगा साकिफ्रा हाइना महेश्वर ठौनाउजमना जनवरी की कुनगमंगा दा आरटीआई अमा थाख्रे वाफम असे महेश्वर ठौनाउजम की युमदा पांगथोखिबा पावगी मिफम अमदा फोंदोखिबनी था मापन हेलकलबा फावबा इरांग असे लोसिनबा ngamdri
Cookie communities, cookie immigrant amadi cookie terrorist singna backing leiraga aranba propaganda sandoktuna Anglo cookie war sanitary gate pu maitaina mai thanaba honarami haina miyamda lana sandokrabani Suglay leiramdaba Anglo cookie war listing amaga samapan taraga taret supna listing amaga samapan taraga mapan bu Delhi University amadi maming leiraba University singi syllabus ta hapsiduna tamhannaba honaramba loinana history da leiramdaba Anglo cookie war sanitary sariba asi permission lauraga sakibra haina Maheswar Thaunaujamna January gi kunga manga da RTI ama thaduna hangkre RTI dagi thadorakpagi matung inna Anglo cookie sanitary war gate asi sakiba permission amata fangde loinana haukiba December taraganithoi lising ani kunganithoi da DC na gate asi lokthokpagi matang da order pi kiba laikre hairi asuk kuiraba aranba history thamduna niyom sadana gate sariba karigino haina athuba matamda concern department na aranba history bu lale haina su haibirangna Maheswar Thaunaujamna pungning singsilakle Aran history Panganaba, Tauribase, Sigi Getsi, the Nium Chadana, National Highway number 2, das Hazal Libasi, Seek at the way, Haribano, Loktonaba order, BIKRAM, who's Bolok, Tribase Carigino, Aduna, who's RTI replied, the Gisu Kanzare, Public Works Department, the Sigi permission, Piki, but Amta like the Hibagi Potams Laidabina, Sigi Centenary Getsi concern, Department, Manipur, Amata News Laibase, Manipur Sida, Kogi Manipur Sida, Aran history, that's a Papamde, Aran history, the Lahin Papamde, Aduna Aran history, like Taragadi, Tauriba Aran Basing of sila taragadi aduna akoy gi hayeng tungda lakada generation gi damakta akaiba mayam lakani aduna yaragadi sigi 1912-2022 dasu sigi removal gi permission pi given akoy order pi given rabanina Anglo cookie war centenary get sigi am thuna lokthok piro aduga sigi war Anglo cookie war 1917-1919 se sunglay laitabo oibanina Exploring mentor-mentee symbiotic relationship haiba hiramda one-day program ama Buddha Chandra College ki library hall da pangthokre Maharashtra Buddha Chandra College ki internal quality assurance cell amadi career guidance and counseling cell na sinduna pangthokba thauram maduda United College Lambung Sandel ki principal Dr. B.D. Thumdal MD College Imphal East ki principal Professor R.K. Hemanta Singh Hindi Teacher Training College Imphal ki Principal Professor Asa Sinha amadi MB College ki Vice Principal Dr. R.K. Indirana matung sina athoiba mitunglen sin oina saruk yaki Thauram asiga mari lainana MB College ki Principal Professor R.K. Hemantana Fongdok kibada Directorate of University and Higher Education Government of Manipur na sponsor tauba Cosmi gi Program College Student Mentoring Initiative Haibagi Makada Activities Makal Kayama Pangthokpani Haidiba Activities Sing Adugi Makada One Day Program Asida Lokachariba Theme Asina Mentor-Mentee Symbiotic Relationship Haiba Ama Lokatsabani Hiram Masida Government Hindi Teacher Training ki Principal Professor Asa Amadi College Asimaki Assistant Professor Dr. N. Somarendro Anina Tongan ba Spect Lecture Pigani Masigi program asina pangthok ibagi pandamdi oza amadi satra ani gi marakta leiba mari asi tatna thanaba yadraba mari amani haiki sponsor tauba Cosmi gi program haibadi college student mentoring initiative haibadugi makada activities makhal mayam ama pangthokhanba ada hariba activities singdugi manungda akoina lokhachariba masigi one day program sida lokhachariba theme maduna Exploring mentor-mentee symbiotic relationship haina amma lokhachare adu hiram masida wigi government Hindi Teacher Training College ki Principal Professor Asa amadi College Asimaki Assistant Professor Dr. N. Somarendro anina tongan ba aspekta moina lecture pibigani aduna masigi program asina magi pangtho ibasigi maru iba pandamdi oza amadi Satra anigi marakta leiriba koigi mari ase koi tana thana ba yadraba mari haitare ko Headquarter IGR South na thadorakpa serol amada Assam Rifle na lamdam sigi yaifanaba pangthok tuna lakiba civics exercise gi makada Imphal West ki wangkai kunaw gi inkhalakliba sanaroi singda football volleyball football boot na singba sana kona bagi polam kaya yenthok tuna lamdam adugi sanaroi singi pungning thogat pada natana amata oibagi wakalong sagat pagi thauram mama pangthokre
Sanden District ki manungsanba Kulen S Molnom amadi K Vital Kungang Singda Assam Rifle na sana thaknaba na singba relief material kya mateng pangkre hairi Assam Rifle na Tengnopal District ki manungsanba Adulam Drug Rehabilitation Center Moreda Laiba Mioi Samaga Kuntrada Drug na piriba Saiteng amasung Matau Karam na Aikoi Drug Tagi Laptop Kani Haiba Kana Nainabagi Workshop Program ama Pangtok Patanatana Ti Maino Kungangi Kunja Singda No Madasang Daba Yadaba Essential Item Sing Yantokre Haina Serol Aduna Hairi Paugi Maraktana Atenba Break Amalominasi. Admission open. Ningthausa Institute of Management and Computer Application NIMCA na yamlaba offer kaya puduna lakchari. Computer tamning ba ichil inaw amadi satra sing na pau fawiro. Matam ga chunaraba anoba equipment amadi computer sing thambatan natana experience leiraba faculty sing na takjabani. Aikoi certificate asi government ministry kaya na recognize tawbatan natana government job amadi private job animaki India kumbada valid oigani. Institution asina pizariba coursing adudi DCA Advanced DCA Certificate in Office Automation amadi Certificate in Photoshop ni amadi pizariba offers sing aduna free desktop set for ADCA and DCA student only 50% off for CCA student 20% off for ADCA DCA and COA student ni Agap mabasit masing ngasing-asimag minjan bihaw. Ako pamarol gidamak ay kwigi address Malong Awang Legay opposite Army Gate Lakview. Natroga mobile number 8014291193. Natroga 9089740282 Dabao Fawlo. Posem na lauba higher secondary examination da position holder kaya leptena puthokna laklaba Brilliant School da chahi asidagi pre-nursery to class 10 fawbagi class hogdok charagani 2024 gi anauba academic session gi classing asigidamak admission hauzare NEP 2020 gi regulations manung channa takpi tambigadawriba school asida infrastructures amasung staff matik chana laibadamak natana van amasung bus services amadi boys and girls ki tokhaiba hostel gi facilities to pizari ngasimak lengsinbirau Brilliant School Malom Tulihal Makha contact number 9612171646 Break matung taram na ukchari pau makha pizari ngasi Kuman Club Lakipur amasung Kuman Maira Paibi anina punsin naduna retired senior SP Nagaland amadi saknairaba social activist Posamam Sonamanibu taram na upagi thauram ama Kuman Club ta pangthokre thauram maduda Ingudam Tarun Kumar Singh President Kuman Club na mifam mapu oiki aduga Posamam Sonamani retired senior SP Nagaland Ingudam Satish Chandra Arambam Gaura Gopal Maimom Bondu Mutum Rina Singh Chairperson MDC amasung L Ranjan Maitei GS Liching Zirina Matangsina Atoiba Mitunglen Oiki Akannaba Lengbi Rakipasing Oina Dice the Pumki Tauram Maduda Laisungbam Robindro Vice Chairman Lakipur Municipal Board na Social Activist Asina Miyam Gidamakta Taubiriba Tabak Tauram Kayagi Matangda Wahau Dokpiki Amadi Sarukyaki Lengbi Rakpa Kaya nasu mahaki matik bagun saithaduna wafam kaya fongdoki tungda Posangbam Sonamani na mahaki oiba wafam fongdok laduna hauzik oiriba Manipuri samas asi yamna sathina luraba tangkak ama oire aikoi gini haibada mateng tawbinaba kanasu leitre maram maduna aikoi masel amana amabu singthanabagi wakal thadoktuna punsinduna kari tawba yabage haibagi lawdgadaba tanzama oirabani haikibaga loinana atai wafam kaya ama sufongdokki lamdam masidagi drug lalonba sing maru fangna muthatlasi naha oiriba isa sing kalaurasi drug ki mayokta sangsiliba isa sing gidamakta mama aikoina saugatminasi haiba pandamda maira paibi amadi naha kayana saruk yaduna ngarang numidang wangjingda maira rally ama satkre wangjing apunba maira paibi lupna sinduna satkiba maira rally adu wangjing hodamda pukri asoba lampaktagi hauraga wangjing amadi hairokta tinafam laiba thong landuna wangjing haitupokpi
Texam Laikai, SK Laikai, Amadi, Wangjing Kaitel, Fauduna Satlaba Matung, Rally Haufam Amuk, Lantung Fam Oiki. Maira Kongsat Aduda, Wangjing da drug yon ba yaroi, drug saba yaroi, drug marufang na mutat kani haiba, Kolau single loina na play card sing paiki. Wangjing apun ba Maira Paibi Lup ki Secretary, Laisram Santi Laimana Haikibada, Manipur Lady ba Naha Sing, Tungi Yumbirel Oida Kadoriba Isa Sing, drug na maram oiduna. Mangsil laglabada matam sida drug saduna isa kayagi punsi pikam nakraba sina maram oiraga Manipura drug yonba drug saba sing kudaktagi mutatnaba ngasi rally asi sasabani ngasi gi rally asigi matung tarakpada makatana drug yonba drug saba sing thoglakpa taragadi mama oibi singna akan ba action lakhat kani haiki si Wangjing apunba Maira pai bilu na sizaduna sasariba rally asi hauji Manipur da thuiba drug की असिम लबा निशा साबदा अदुके मतिक मणिपुर से मांगसलक लबा तुंगी युम्बिरल और कदब इसा इशू कया की पुंसी मांगसलकपा अमदी नोम कांगदना इसा इशू drug सादुना पुंसी की खमनरकपा असिना मरम ओरगा ngasi असिगुलबा ममा ओइबि सिंना ससरिबा रेली असे मणिपुर दा हौजी हौजी लैरिबा drug योनबा अमदी drug साबना सिंबा Yening Kol Saidam Sang Manipur Amadi Indian Red Cross Society Manipur State Branch ka kusam naduna nongmagi oiba voluntary blood donation ama Zenimski blood bank ta pangthokre Yening Kol Saidam Sang Manipur gi artist sing amadi Yening Kol gi member nupi tarok amadi nupa taraga mari punna member kun romna bakoi makoi gi ising piki voluntary blood donation adugi matangda Indian Red Cross Society Manipur State Branch ki chairman Narendra Ningombam na haikibada ngasi asi akhanaba numit amana maramdi tongan ba art form singda senja songjari ba artist sing asina makoi gi haksang da seliba e sing asi miyam gi damakta kathok taba yade haina khalakpa asibak yamna thagat ningai ni Nauriba isagum laba artist sing asina hauzik thok liba irang asida songthok tuna yauduna ngamba mateng panglibasi ngamba karigino kharadi tawdaba yade haina khalakpa asimak yamna thagatpa makoi gi haksang da seliba e sing asi thauna faraba singi damakta kathokpa life saver ama oirakpa asimak yamna fai miyam gi damakta masak naiba artist sing soidana oirakani haina fongdoki Cookie singna pot chai pi dabadagi khongjang handok trabadi counter blockade tawgani haina maitai coordinating committee trong laubi tu torbung wangkhairok ki president yumnam tomana fongdokre wafam asi tera khongsang bi awang lekai mandap ta pangthokiba pawgi mifam mamada fongdokibani mahakna makha taraduna haikibada Moreda mathau tawduna leiriba state force singda dukan singna pot chai pi danaba Tengnopal district ki cookie volunteer singna athingba thamliba si yamna pangtabani Moreda athingba si tha asigi nipan fawgi manungda handok taba tarabadi mathangi numi Chochampur district ta mathau taba nomada sangdaba yadaba polam sing pusinba thinglagani haina fongdokre First Battalion Manipur Rifle High School Imphal gi lising amaga samapan humfutara metric base na ngasi more amasung Chochanpur dagi mamang sahidagi me ahum dagi satharakliba kanglup ki irang lanjel laktuna Ideal College akampan relief camp tat lairiba singda paisa amadi sana taknaba angamba sing danatana stationary item sing mateng pangkre tengbang khongsat asiga mari lainana First Battalion Manipur Rifle High School Imphal gi listing amaga samapan marfutara metric base ki president Danavina Fongdokibada kem asibu sinbiriba volunteers singbu thagat ki amadi base asigi maikai dagi su makhatana mateng pangnaba hona jagani loinana sahi ahum dagi manga fawgi manungda leiba maru oiba single parent gi angang oiba ahum dasu sahi amagi free da admission free tuition fee school uniform amadi larik na singba sponsor tawgani haike Maruina single parent mama na traga mapa katang leba angang oragati aduna amke hena apai khudong chawa pijagani singna su apai gi taraptagi mayang gi damukta apai thamjaramge aduna apai gi hoji apai kena tawjare ba khara pujare ba mayam sigo mayam na karam lokhan begani haidna asa tawjai aduna apai gi laktari ba apai gi khas Manipur Rifle High School gi maikei gi su
mayam tek kai da ba aduga yamna thuna mafam isai sari mafam da mu hanjanba oirasnu haiduna ai ma kondong lairimbi amasung lam sibu koliba lairimbi sigi kanoda ai nolum na hangachari si hairaga koi swaida losinjari अरोइबदा मरुओइबा पाउसिंग अमुक हन्ना पिजरी Chief Minister N. Virena Value Chain Marketing of Quality Local Horticulture Products Scheme gi makhada many fresh processed food product launch tawkre Manipur Police Control Room dagi thadorokpa serol lamada haukiba pung kun mari asida mafam kharada nomai kapagi thaudok lamdam asida thokre Moregi tongan ba mafam anida bomb amadi local made hand grenade lairamba security personnel singna thengna kre Manipur ki history da lairamdaba Anglo Kuki war sanitary saribasi permission lauraga sakibra haina Mahesona RTI ama thakre Hauzaki oinadi Mami TV na sandok sa Manipuri pau matang asida loijare makataba pau gidabang Mami TV bu miyeng tado na lebiyo mayambo mukahan na kurumjari Kosem na lauba higher secondary examination da position holder kaya leptena puthokuna laklaba brilliant school da chahi asidagi pre nursery to class 10 fawbagi class hogdok charagani 2024 gi anoba academic session gi classing asigidamak admission hauzare NEP 2020 gi regulations manung channa takpi tambigadawriba school asida infrastructures amasung staff matik chana laibadamak natana van amasung bus services amadi boys and girls ki tokhaiba hostel gi facilities to pizari ngasimak lengsinbirau brilliant school malom tulihal makha contact number 9612171646 Admission open. Ningthausa Institute of Management and Computer Application NIMCA na yamlaba offer kaya puduna lakjare. Computer tamning ba ichil inaw amadi satra sing na pau fawiro. Matam gachunaraba anoba equipment amadi computer sing thambata natana experience learner faculty sing na takjagani. Aikoigi certificate asi government di ministry kaya na recognize tawbata natana government job amadi private job animaki India pumbada valid oigani. Institution asina pizariba coursing aduli DCA Advanced DCA Certificate in Office Automation amadi Certificate in Photoshopping amadi pizariba offering aduna free desktop set for ADCA and DCA student only 50% off for CCA student 20% off for ADCA DCA and COA student ni Agap na basit masingi ngasi-ngasimak minjan bihaw ako pamaril gidamak ay kwegi address Malom Awang Legay opposite Army Gate Lakview natroga mobile number 8014291193 natroga 9089740282 Dabao Fawlo